ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯤ ꯈꯥꯡꯉꯕꯣꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯥꯛꯆꯕꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯥꯛꯆꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯅ ꯑꯩꯈꯣꯏꯅ ꯈꯔ ꯀꯨꯞꯅ ꯌꯦꯡꯁꯤꯟꯖꯔꯀꯥꯟꯗ ꯉꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤ ꯈꯥꯡꯉꯕꯣꯛꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯤꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯄꯗꯃꯁ꯭ꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯤꯡꯁꯤꯟꯕꯤꯔꯤꯕ ꯏꯆꯦ ꯀꯨꯟꯖꯔꯥꯅꯤꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯉꯁꯤꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯦꯗꯝ ꯅꯟꯗꯤꯅꯤ ꯃꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗ ꯑꯗꯨꯝ ꯌꯥꯎꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯩꯈꯣꯏ ꯗꯥꯏꯃꯟꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯉꯝꯖꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯝ ꯅꯟꯗꯤꯅꯤꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯇꯦꯡ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯦ ꯀꯨꯟꯖꯥꯔꯥꯅꯤ ꯍꯟꯖꯟ ꯍꯟꯖꯟ ꯑꯩꯈꯣꯏꯗꯁꯨ ꯃꯇꯦꯡ ꯀꯌꯥꯔ ꯍꯟꯅ 10 ꯀꯨꯟ ꯑꯃꯁꯨ ꯄꯥꯡꯕꯤꯈ꯭ꯔꯕ ꯉꯁꯤꯁꯨ 10 ꯄꯥꯡꯕꯤ ngasi diamond ga loina na mafam asida khoi lakcharakanda masigi mafam asida khoina pujarakliba polamsing asi sarap kg ahum aduga bucket khara su yaure bucket manga tarum su yaure taruk colgate packet taraga nipan shampoo bottle da kun aduga toothbrush kunthra ga taruk packet aduga dishwash bottle mari aduga toffee angang sing na chana na bagi bottle ani hair oil taruk into taruk haijabatare aduga body soap humpu aduga vim akoi ge kolik fengba chamnabagi koi tara steel wood kunthra aduga bed sheet nahan ekoi wari watai sanamatamda bed sheet dai tare mongpa pida leite na harakpadagi madugi bed sheet tara ma yawjarakpani aduga inner wear nupi gi set anaba aduga piece kun gamari nupa gi tara ni thoi aduga chapal da piece kun number 5 tagi horaga number 9 phawbagi koina nahan number c c di irakpa matamda 5 to 9 ne ibirakpani aduna pikpasu khara yaurame adu mathang da khoi yengjage na na khoina hai matamda 5 to 9 harakpani na 5 to 9 madu pujarakpani nupi singi season abagi inner gi leire aduga sports ki leire inner sing nupi gi piece tara manga mapan aduga biscuit koi gi cookies biscuit packet ai tare tara mari biscuit ta aduga 2020 gi sida tara taret ama akoi pujare aduga sana thangnabagi di thoidongna akoi gi topal dc gi makha de akoi pau paunu jabada hai tare adu marang kaine ina phone toroga tai darkar oibe singsi hangjabani masini akoi gi leiriba se thoidokpa akoi association aduga adu ada dagi lakchabanate mangda lingsin biriba thoido hindongloba hai tare Padmashree mayamna khangiduni akoi web liting gi che Kunjarani angang sin ngasai larik ti yawi haibdo aduna akoi Manipur gi mai por ini mayam khubam tang honam to khuji sumai tawduna Manipur gi masam maming nairaba aduga khara khara awana da haiba tare tonga tonga relief camp di masing yam khre mafam singda ngamjang jaba khara khara mateng pangba masigi da mohona jabani atopa maram amagi nate aduga aikoi gi lamdam asigi miyam na hena awaba taringi matamda siguma matamda mateng panghaudradi karama matamda pangani adona akoi inauda sima kano sima sinajage aduga polam leiriba sing sidi akoi gi leiriba sinau sing inmate ki toroga arei leita mayam tathoknaraga awat pasingdo hangakanda loini yenthokpiro mayamna ko aduga nahan ekoi de hek hairakpada haibatai mongpafida mawale haiba koi gi koi ma tema haigadra se khadra sanction birakse aduga koi madam na masima haibeta pbc dum lekhala amta election birakse aduga marak sida chapal gi duma chapal ani sai da thamgi bado okay jambadi nati pabiro aduma aduga mathang da khoi ngasai Pabirasi. Simana, aku inau mak, lagi inau sini mak impi jere. Siapa pabiro? Aduh, saya mau papi lagi tu lah piro bro. Kamu ajar eh? Atai thamami bapo sing sidi magi sana bade yang biro balten taruk siso darkar oi bagi hai batare loina koi keno na thungna bado ayam khara dum yen thopiro sima leire aduga nahan gi nongmaina pan ma sokpa ma hai bado bullet injury do mai gi hidang ama leide hai bado lupa kya pige karaino chetangunda ta na te sidale no panjimara ha masih nongmaina pan mani maga keno sokmina badudi leikidab su yaure asok pusare mane heni sok pani hojik operation ju wali haitare maje pokto su bullet si leiri khongda phawdo khiba leire natra ima natro amadu di leitraba
ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯕ ꯑꯣ ꯑꯗꯨꯗ ꯍꯤꯗꯥꯛ ꯑꯃ ꯂꯩꯕ ꯍꯥꯏꯕꯗꯨ ꯍꯤꯗꯥꯛ ꯀꯌꯥ ꯄꯤꯕꯅꯣ 680 689 ꯂꯩꯒꯅꯣ ꯍꯤꯗꯥꯛ ꯂꯩ ꯉꯝꯗꯕ ꯑꯩ ꯄꯤꯔꯝꯒꯦ ꯑꯣ ꯌꯥꯔꯦ ꯑꯗꯨ ꯌꯥꯔꯦ ꯏꯕꯦꯝ ꯁꯣꯝꯗ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ 680 ꯍꯥꯏꯕ 680 ꯁꯦ ꯍꯤꯗꯥꯛ ꯅꯍꯥꯟ ꯂꯩꯕ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨ ꯄꯥꯏꯔꯣ ꯍꯤꯗꯥꯛꯇꯨ ꯂꯩꯕꯤꯔꯣꯀꯣ ꯑꯗꯨꯒ ꯐꯔꯣ ꯌꯥꯝ ꯊꯨꯅ ꯀꯣ ꯅꯪꯒꯤ ꯆꯦꯡ ꯂꯩꯕꯗꯨꯅ ꯅꯪ ꯍꯤꯡꯉꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣই ꯅꯍꯥꯟ ꯂꯥꯛꯆꯔꯤꯗꯣ ꯑꯇꯩ ꯑꯇꯩ ꯑꯋꯥꯠ ꯑꯄꯥ ꯑꯩꯈꯣꯏꯅ ꯍꯪꯖꯔꯤꯗꯨꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯔꯤ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯔꯁꯨ ꯑꯩꯈꯣꯏ ꯀꯣꯟꯅ ꯐꯥꯎꯅꯖꯔꯒ ꯀꯔꯤ ꯀꯔꯤ ꯑꯗꯨꯝ ꯌꯦꯡꯒꯦ ꯃꯌꯥꯝꯒꯤ ꯑꯇꯩ ꯈꯔ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯃꯌꯥꯝ ꯑꯋꯥꯠꯄꯗꯨ ꯌꯦꯡꯕꯤꯔꯣ ꯃꯔꯝꯗꯤ ꯁꯤ ꯂꯩꯔꯤꯁꯤ ꯃꯤ 250 ꯂꯩꯕꯗꯨ 250 ꯄꯜꯗꯤ ꯑꯩꯈꯣই ꯄꯣꯔꯛꯇꯦꯕ ꯗꯔꯀꯥꯔ ꯂꯩꯕ ꯈꯔꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯇꯥꯔꯦ ꯅꯍꯥꯟ ꯃꯅꯣꯏꯅ ꯃꯁꯤꯡ ꯍꯥꯏꯔꯛꯄ ꯅꯠꯇꯕꯅꯤꯅ ꯆꯥꯅꯕꯁꯤꯗꯤ ꯑꯩꯅ ꯂꯐꯛ ꯃꯣꯏ ꯃꯌꯥꯝ ꯆꯥꯎꯔꯥꯛꯄꯗꯤ ꯁꯨꯔꯕꯅꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯚꯂꯟꯇꯤꯌꯥꯔꯁꯤꯡ ꯌꯥꯎꯋꯤ ꯑꯣꯖꯥ ꯅꯨꯄꯤ ꯚꯂꯟꯇꯤꯌꯥꯔꯁꯤꯡ ꯂꯩꯕ ꯃꯣꯏ ꯂꯥꯛꯑꯒ ꯃꯣꯏ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯑꯗꯨꯝ ꯄꯤꯁꯤ ꯅꯨꯄꯤꯅ ꯅꯨꯄꯤꯒꯤ ꯍꯪꯉꯣ ꯅꯨꯄꯤꯒꯤꯁꯤꯗꯤ ꯅꯨꯄꯤꯒꯤ ꯁꯦꯠꯅꯕ ꯇꯣꯉꯥꯟꯕ ꯌꯥꯎꯔꯦ ꯍꯥꯏꯕ ꯁꯤꯃꯗꯤ ꯅꯨꯄꯤꯔꯣꯝꯗ ꯁꯤꯟꯅꯕꯤꯈ꯭ꯔꯒ ꯃꯣꯏ ꯇꯉꯥꯏ ꯐꯗꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯈ꯭ꯔꯣ ꯑꯗꯨꯒ ꯑꯆꯥ ꯑꯊꯛ ꯌꯥꯎꯔꯤꯁꯤꯗꯤ ꯈꯔ ꯑꯗꯨꯝ ꯌꯦꯟꯊꯣꯛꯄꯤꯕ ꯌꯥꯔꯦ ꯑꯗꯨꯝ ꯈꯔ ꯀꯣ ꯌꯦꯜꯂꯒ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣꯅꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯁꯤ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯂꯥꯛꯀꯦ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯑꯗꯨꯒꯨꯝꯕ ꯂꯩꯖꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯏꯔꯝꯗꯝꯁꯤꯗ ꯄꯣꯛꯄꯅꯤ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯨꯕ ꯃꯇꯨꯡꯗ ꯏꯔꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯇꯥꯔꯦ ꯀꯥꯏꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯍꯔꯥꯎꯔꯒ ꯍꯟꯖꯔꯛꯄꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄ ꯃꯤꯀꯨꯞꯁꯦ ꯅꯨꯡꯉꯥꯏꯃꯤꯟꯅꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯩ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯗꯤ ꯑꯄꯨꯟꯕꯁꯦ ꯁꯛꯇꯝꯁꯦ ꯀꯥꯏꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯀꯥꯏꯁꯨ ꯀꯥꯏꯔꯣꯏ ꯍꯥꯏꯗꯤ ꯃꯤꯅ ꯂꯥꯛꯆꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯏ ꯇꯣꯉꯥꯟꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯊꯧꯅꯥꯁꯨ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯨꯡꯗꯁꯨ ꯉꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯪꯉꯒ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯁꯥꯔ ꯖꯦꯝꯁꯇꯒꯤ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯑꯩꯅ ꯁꯥꯔꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯥꯔꯒ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯀꯝꯃꯨꯅꯤꯀꯦꯠ ꯑꯣꯏꯅꯕꯅꯤꯅ ꯑꯩꯅ ꯁꯥꯔꯗ ꯁꯥꯔ ꯁꯨꯃꯥꯏꯅ ꯇꯧꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ ꯑꯩꯈꯣꯏ ꯌꯥꯝꯕ ꯌꯥꯝꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯁꯝ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯗꯒꯤ ꯃꯤ ꯑꯃꯒꯤ ꯈꯤꯇꯪ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯑꯣꯏꯕ ꯄꯣꯠꯇꯣ ꯈꯤꯇꯪꯗ ꯑꯣꯏꯇꯥꯔꯒꯁꯨ ꯄꯤꯖꯔꯒ ꯃꯤꯗꯨꯒꯤ ꯊꯃꯣꯏꯗꯨꯒꯤ खितंग अवाटपदो खितंग मेनबबुदी ngमोय सुंगम ngमोय खंगे अदु ओइतारगजु खितंग ओइतारजु ngहाक्तंगी मिकु खरदंगी ओइतारगजु खल्लगा आइना सारदा कंसल्ट तौबने अदुगा इचे कुंजारानी गा अखोय गैजे सुम तानारगा दो खुदिमकी क्रेडिट ती सार जेम्स ता चकनी गैनो हाबा तंदा सारना सारदा फजना आइना हंगे कैनो हाबा मतंदा हुजि एनी रिलीफ कैंप खुदिमकता गवर्नमेंट ना मयाम पी चेंग चाक हवाई चंगवाई चानबा कैसु माते अखोय जु खंगे सरकार ना सु येंगे अदुबु अखोयना आइना सारदा हाय सार अदु खक्तना चाबदु खक्तना यारोय करिगुंबा सम पॉइंट खरादि सोयदना लेरंगनी मफमदुदे कनाजु थबक सुबो नोंबजु चपजु ngममोय करायदा चलुनी इरांग रसिदा अदुबु मोयगी खितंग अखोयना सम हाइदि 2% दंग ओइरगसु मतेंग पांगबा ngamba करिगुंबा मोयगी रिक्वायरमेंट ओइबा पोतो अदु खक्तंग अखोय मतेंग पांगसेना हाइबदा सारना लोइनमक खिदोपिरगा सुमाय तौरे ना अखोय तानरगा लाक्चबने बदो मयामनसु हाइदि दुम कोऑपरेट तौबिनि मतुंगदसु अखोय मयामगी मतेंग पांगबा ngमनबा होनजगे आइजो हयेंगे मुनोनेदा चंगदोइने आइजो आइगी मैडम कमांडेंट ओइना लई आइना सेकेंड इन कमांड ओइना लई आइदि लमफेंदा ताय मैडम ना लांजिंगदा ताय अदो आइगी ड्यूटी से हुजे कैनोदा नेशनल हाईवे 2 दो बंद तौबनिना नेशनल हाईवे 37 जिरी लाइन दा पोचै चानबा अखोयगी चेंजा हवाई चंगवाई पूरीबा खोलिबगी प्रोटेक्शन जिगी अखोय गी थबकसे अखोयना तौबनिना आई असोमदा तायबा अदो आइजु ngasi nungdang unit ta hallaga hayang ayuki anganbada aisu noneदा dum changradane ado aina sarda so hai sarda su dum communicate tawgani mathangi next time aina amuk imphal da karakpa matamda ai sam karigumba khara mayangi awara ba amuk ai atai jaga da di sara roi sida lei diba sida dum sarga tanaraga mayangi nupi angangi ke awat pa khopado yamna mak natraga su ise ga khoi tanaraga sarga haidi sam khitang do jo khoi mateng pang ge na di khalle अदो मयामनसु दुम नचेनी ननाउनी नचाने न खबियो दे वारोनबसु यादे तौदी am तौनिंगे अदो अखोयगिसु हाइदे अखोयसु लाइरबो मचाने अदो बतारगसु सार अखोयना सारदगी याम तमे सारना हाये आइना सागदब साक्सरुदगी सदुम मा खाइदोपदा अखोय तराना सदुम तरा खाइदोगदि मी अमा नि दि चाकुक थलोइद्रा हाइबदो सारगी थिमदु अखोयना हाइदि सारना पुथोक्सबा हाइदि आई थंदा सारगा हाउबा नति हाइबा आई थंदा सेलगा नुंगाइबा नति हाइबा आइगी नाकंदा लेरिबा मिदुना सरा हेला लेरा आइना nga thongba सारगा आई योटपा यागदरा हाइबा अदुगुमदो सारसु अखोयदा तंबी सादगिसु अखोयना सुम माइदि सारगी वखलोन सिदैसिदा अखोयना पामजबा ngaujaba
ꯑꯗꯨꯅ ꯇꯧꯔꯒ ꯁꯥꯔꯒ ꯇꯥꯟꯅꯔꯒ ꯉꯁꯤꯁꯦ ꯂꯥꯛꯄꯅꯦ ꯑꯗꯣ ꯌꯥꯝꯅꯗꯤ ꯉꯥꯡꯉꯦ Thank you, thank you. ꯑꯗꯣ ꯏꯆꯦꯅ ꯑꯃꯨꯛ ꯈꯔ 이제 와이 맞지 마비. ꯄꯨꯛꯅꯤꯡꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯣ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯖꯦꯝꯁꯀꯤ ꯃꯇꯦꯡ ꯂꯧꯔꯒ ꯁꯤꯗ ꯌꯧꯔꯒ ꯑꯩꯈꯣꯏ ꯎꯅꯖꯕ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯄꯤꯌꯨꯁꯦ ꯁꯤꯅ ꯈꯤꯇꯪ ꯄꯦꯟꯊꯣꯛꯄꯤꯌꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯨꯔꯛꯏꯕꯁꯤꯗꯤ ꯌꯥꯝꯗꯦ ꯑꯗꯨꯅ ꯄꯨꯔꯛꯏꯕ ꯄꯣꯠꯁꯤꯅ ꯈꯤꯇꯪ ꯄꯦꯟꯊꯣꯛꯄꯤꯔꯒ ꯃꯇꯨꯡ ꯇꯥꯕꯁꯨ ꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏ ꯂꯥꯛꯆꯒꯦ ꯍꯦꯛ ꯑꯦꯅꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯟꯗꯔ ꯒꯥꯔꯃꯦꯟꯕꯨ ꯑꯣꯏꯔꯒꯁꯨ ꯑꯦꯅꯤꯊꯤꯡ ꯑꯩꯈꯣꯏꯅ ꯄꯨꯔꯛꯏꯕꯁꯦ ꯁꯤꯒꯤ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯑꯇꯣꯞꯄ ꯀꯩꯅꯣꯗ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏ ꯑꯇꯩꯗꯒꯤꯁꯨ ꯈꯣꯝꯖꯤꯜꯂꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯣꯝꯖꯤꯜꯂꯒ ꯌꯥꯔꯤꯈꯩ ꯁꯤꯗ ꯂꯩꯕ 250 ꯃꯨꯛ ꯂꯩꯕꯁꯦ ꯁꯤꯒꯤ ꯑꯃꯃꯝꯗ ꯑꯣꯏꯔꯁꯨ ꯄꯨꯂꯞ ꯇꯝꯕ ꯉꯝꯕꯒꯤ ꯑꯗꯨꯒꯤ ꯁꯛꯇꯤꯁꯨ ꯄꯤꯅꯕꯤꯌꯨ ꯑꯩꯈꯣꯏꯗ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯍꯦꯛ ꯉꯝꯃꯤꯈꯩ ꯑꯩꯈꯣꯏ ꯇꯧꯒꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯃꯥꯡꯉꯤꯁꯦ ꯑꯃꯨꯛꯇꯪ ꯄꯨꯔꯛꯅꯕ ꯇꯧꯁꯤ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯖꯦꯝꯁꯀꯤ ꯃꯇꯦꯡ ꯂꯧꯔꯒ ꯁꯤꯗ ꯂꯥꯛꯏꯁꯦ ꯃꯇꯨꯡ ꯃꯥꯒ ꯈꯨꯠꯁꯝꯅꯔꯒ ꯑꯩꯈꯣꯏ all credits are goes to James. Thank you, thank you. ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯍꯟꯕꯗꯣ ꯋꯥ ꯉꯥꯡꯍꯟꯕ ꯑꯉꯥꯡ ꯀꯩꯅꯣꯗꯣ ꯂꯩꯇ꯭ꯔꯕꯣ ꯑꯉꯥꯡ ꯃꯩꯔꯥꯕꯗꯤ ꯆꯠꯈ꯭ꯔꯦ ꯀꯗꯥꯏꯗꯅꯣ ꯒꯨꯋꯥꯍꯥꯇꯤꯗ ꯉꯔꯥꯡ ꯆꯠꯈ꯭ꯔꯦ ꯑꯣꯀꯦ Oh, like them have ꯃꯥ ꯒꯨꯋꯥꯍꯥꯇꯤ ꯆꯠꯈꯤꯕꯗꯣ ꯐꯔꯦ ꯑꯗꯣ ꯅꯍꯥꯟ ꯋꯥ ꯉꯥꯡꯕ ꯏꯃꯥ ꯑꯃꯅꯤ ꯏꯇꯩꯃ ꯑꯃꯅꯤ ꯌꯥꯎꯕꯗꯣ ꯃꯈꯣꯏꯗꯣ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯣꯔ ꯆꯄꯜ ꯑꯣꯔ ꯀꯔꯤ ꯃꯣꯏꯗꯤ ꯈꯔ ꯊꯨꯡꯍꯟꯕꯤꯌꯣꯕ ꯋꯥ ꯉꯥꯡꯈꯤꯕꯅꯤꯅ ꯌꯥꯝꯕ ꯅꯠꯇꯕꯅꯤꯅ ꯃꯈꯣꯏ ꯈꯔ ꯊꯨꯡꯍꯟꯕꯤꯌꯣ ꯑꯗꯨꯝ ꯅꯍꯥꯟ ꯋꯥ ꯉꯥꯡꯕ 4-5ꯗꯣ ꯏꯃꯥ ꯑꯃꯁꯨ ꯌꯥꯎꯒꯦꯗꯥꯏ ꯁꯨꯒꯨꯅꯨꯗꯒꯤ ꯑꯃ ꯌꯥꯎꯗꯥꯏꯅꯤ ꯏꯃꯥ ꯑꯃꯁꯨ ꯑꯗꯨꯒ ꯁꯝꯄꯨꯒꯨꯝꯕꯁꯤꯗꯤꯅꯦ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯏꯃꯨꯡꯒꯨꯝꯕꯗ ꯒ꯭ꯔꯨꯞꯇꯣ ꯑꯗꯨ ꯇꯧꯔꯒ ꯀꯩꯅꯣꯗ ꯄꯥꯎꯁ ꯑꯣꯏꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯕꯣꯇꯜ ꯑꯣꯏꯅ ꯂꯧꯕꯅꯦꯕ ꯑꯩꯈꯣꯏꯅ ꯁꯝꯄꯨ ꯕꯣꯇꯜꯁꯤꯡꯁꯦ ꯊꯨꯡꯅꯅꯕ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯌꯥꯝꯕꯕꯨꯗꯤ ꯅꯠꯇꯦ 10 ꯈꯛꯇꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯇꯣ ꯑꯗꯒꯤ ꯁꯨꯒꯨꯅꯨꯒꯤ ꯏꯃꯥ ꯑꯃ ꯌꯥꯎꯏꯁꯦ ꯃꯥ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯃꯗ ꯑꯣꯏꯔꯁꯨ ꯊꯨꯡꯍꯟꯕꯤꯌꯣ ꯉꯥꯏꯍꯥꯛꯇꯪ ꯀꯧꯕꯤꯔꯣ ꯐꯠꯅ ꯏꯃꯥꯁꯦ ꯁꯤ ꯏꯃꯥꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯁꯣꯝꯗ ꯑꯣꯏꯅꯧꯕꯀꯣ ꯌꯥꯔꯦ ꯑꯩꯈꯣꯏ ꯃꯥ ꯌꯥꯔꯦ ꯕꯤꯁꯀꯨꯠ ꯀꯥꯏꯁꯦ ꯈꯔ ꯑꯗꯨꯝ ꯀꯨꯀꯤꯁ ꯅꯨꯡꯀꯤꯁ ꯈꯔ ꯌꯦꯟꯊꯣꯛꯄꯤꯔꯣ ꯑꯗꯨꯝ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯌꯦꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯦꯟꯕꯤꯔꯣ ꯑꯗꯨꯝ ꯑꯗꯨꯒꯤꯗꯤ ꯍꯣꯏ ꯑꯉꯥꯡ ꯕꯤꯁꯀꯨꯠꯁꯦ ꯌꯦꯟꯊꯣꯛꯄꯤꯔꯝꯁꯦ ꯍꯥꯏꯔꯣ ꯕ꯭ꯔꯦꯛꯐꯥꯁꯇ ꯆꯥꯒꯦ ꯍꯥꯏꯕꯁꯨ ꯌꯥꯎꯔꯝꯒꯅꯤꯌꯦ ꯕ꯭ꯔꯦꯛꯐꯥꯁꯇ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯌꯦꯕ ꯃꯣꯏ ꯃꯣꯏ ꯆꯥꯗꯧꯔꯕꯅꯤ ꯕꯤꯁꯀꯨꯠꯇ ꯀꯔꯤꯗ ꯑꯩꯗꯤ ꯑꯣꯖꯥ ꯉꯁꯤꯗꯤ ꯒꯣꯜꯗꯟ ꯆꯥꯟꯁ ꯑꯃ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯁꯤ 91ꯗꯒꯤ ꯃꯃꯤꯡ ꯇꯥꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯉꯁꯤꯗꯤ ꯁꯛꯀ ꯃꯅꯤꯄꯨꯔꯒꯤ ꯊꯥꯡꯒꯠꯂꯤꯗꯨꯗꯤ